Ngako, ngako. Tau gì? Ngako, ngako tu. Tu hello tau rồi, tu hello tau rồi. Hello. Hello tau rồi. Hi tau rồi. Tau rồi. Hi. Bye tau rồi. Hi tau rồi đi. Bye tau rồi. Hi tau rồi đi. Bye tau rồi. Hello. Nasam jadi. Halo, hayo. Bye bye, hayo. Ayah, ayah, ayah. Tu. Silong thuk pe ante, silong thuk pe ante. Thuk pe ante. Hi. Good evening tu. Halo tau re. Adle tu. Kananong lại tu. Hi tau re. Halo, hayo. Halo. Hi. Cái không này. Aku nang di phone pi se nang di phone pi kana nu yang ge ai cái nom hang ning nghe hay cái oi dui no hello 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 se adu log thok pe ade hello 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 chị đã nuôi nigi mình sẽ anh là Rogen anh là pi na Geneva chị đi lấy trộn côn phèn nangi phone nangi hello yang sih Ngako nangi yang jauh Sile Ngako ay hay zina ba nang ozala imsa zina ba kai lai rồi se thara gitu thara itu mau kontrol good evening go thara kita mai bunyi enggak phone yang kena karang tarin yang itu bro kay lamdagi no ay di keno day ne sugno wampokpi dagi ne angang di phone yang kena sa ini ngai tau rin live tha da kui le hay na tharak ko ni da mayam sum nang pai ba de tu ada kana no le jo hello tau hi tau hello tau hi tau OnePlus amu thắt kre nang na thammo dum nang thagat pa ngamoy em nusie thank you hayo ngang cha thank you hayo nang pai di ya rồi hay ba papa thang nang to dia hay nang le tu da ba kui le da hojik le se kai de no hai thawal da le hojik na tu mang ra ni na dan halo halo tuh aku si siang aku
ꯁꯤꯁꯤ ꯁꯦꯝꯃꯨ ꯈꯣꯡ ꯀꯥꯎꯕꯗꯤ ꯌꯥꯗꯦ ꯈꯣꯡ ꯀꯥꯎꯕꯗꯤ ꯌꯥꯗꯦ ꯁꯦꯝꯃꯣ ꯇꯧ ꯕ꯭ꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯉꯥꯡ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯣ ꯆꯝꯊꯣꯡ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯑꯗꯨꯒ ꯑꯉꯥꯡꯅ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯍꯨꯝ ꯑꯅꯤ ꯍꯥꯏꯗꯣꯏꯔꯣ ꯑꯣꯏ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ ꯃꯁꯝꯁꯦ ꯌꯥꯝ ꯁꯥꯡꯉꯝꯃꯤꯀꯣ ꯑꯉꯥꯡꯁꯦ ꯁꯝꯁꯥꯡꯕ ꯑꯉꯥꯡ ꯍꯥꯏꯗꯣ ꯃꯁꯝ ꯈꯨꯁꯥꯡꯁꯦ ꯌꯦꯡꯉꯨ ꯏꯁ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯉꯥꯏꯈꯣ ꯅꯪꯅ ꯍꯦꯛꯇ ꯃꯥꯡꯍꯜꯂꯦꯕ ꯍꯜꯂꯣ ꯕ꯭ꯔꯣꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ 30ꯒ ꯀꯌꯥꯅꯣ 30ꯒ 5, 6 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯅꯤ ꯑꯣ ꯍꯣꯏ 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 is hell for review ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯅꯈꯣꯡꯅꯗꯤ ꯌꯥꯗꯦ ꯑꯣꯖꯥ ꯑꯣꯖꯥ ꯃꯅꯤ ꯕꯥꯕꯨ ꯌꯦꯡꯉꯨꯅꯦ ꯑꯣ ꯅꯃꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯥꯗꯤ ꯌꯥꯝꯗ꯭ꯔꯤꯕꯅꯤ 30ꯐꯧ ꯁꯨꯔꯝꯒꯤꯔꯣꯏ 30 ꯁꯨꯔꯝꯒꯤꯔꯣꯏ ꯏꯃꯥꯏ ꯄꯦꯝꯃ ꯏꯃꯥꯏ ꯄꯦꯝꯃ ꯍꯥꯏꯁꯤꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯊꯥꯕꯨꯡꯇꯣꯟ Another moderator. Ngaku. Dan. Ada yang untuk ada kan anak tuh hijau, ada tuh hijau. Ngaku. Nangut lagi tuh sudah, nangut lagi tuh. Kananyo. Kananyo yang tuh. Sile. Oh. Tahu hijau. Aduh paibbe ade. Kananyo, sida ani je kananyo. Kanano. Tuh hai taro. Hai. Lihat taro dulu. Lihat. 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 Yang itu. Ayah. Halo, hayo. Tuh. Tao. Nang thúc tao rồi bố. Nang thúc tao rồi cô. Che. Ayah, nang paibbe ade.
tꯧꯒꯦ ꯄꯄꯥ ꯇꯧꯒꯦ ꯄꯥꯏꯔꯣ ꯑꯣꯖꯥ ꯌꯥꯝ ꯁꯥꯏꯗ ꯅꯪꯁꯦ ꯑꯣꯖꯥ ꯌꯥꯝ ꯁꯥꯏꯗ ꯍꯥꯏ ꯍꯥꯏꯖꯨꯗ꯭ꯔꯣ ꯍꯥꯏ ꯍꯥꯏ ꯍꯥꯏꯔꯣ ꯇꯨ ꯉꯥꯏꯈꯨꯋꯣ ꯇꯨ ꯑꯥꯗ ꯀꯅꯥꯅꯣꯝ ꯊꯣꯛꯂꯛꯑꯦ ꯇꯨ ꯀꯅꯥꯅꯣꯝ ꯊꯣꯛꯑꯦ ꯅꯈꯨꯠ ꯌꯥꯎꯕ ꯑꯉꯥꯡꯗꯤ ꯅꯈꯨꯠ ꯌꯥꯎꯕ ꯂꯦꯞꯄꯨ ꯑꯗꯨꯗꯤ ꯎꯝ 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 ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯊꯥꯗꯣꯛ ꯑꯁꯣꯝ ꯂꯩ ꯇꯨ ꯅꯪꯒꯤ ꯁꯣꯝ ꯂꯩꯔꯦ ꯅꯪꯒꯤ ꯁꯤ ꯂꯩ ꯇꯨ ꯁꯤ ꯂꯩꯔꯦ ꯇꯨ ꯁꯤꯗ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯦ ꯇꯥꯎ ꯁꯤꯅꯦ ꯃꯥ ꯄꯥꯏ ꯍꯥꯏ ꯇꯧꯔꯣ ꯑꯁ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯏꯔꯣ ꯇꯧꯔꯤꯗꯨꯕꯣ ꯌꯨꯇꯨꯕꯇ ꯂꯥꯏꯚ ꯊꯥꯔꯝꯕꯅꯤ ꯏꯁ ꯁꯦ ꯑꯉꯥꯡ ꯃꯆꯥ ꯊꯥꯒꯦꯁꯦ ꯑꯉꯥꯡ ꯃꯆꯥ ꯊꯥꯒꯦ ꯄꯄꯥꯗ ꯁꯦ ꯄꯄꯥ ꯊꯥꯒꯦ ꯄꯤꯔꯛꯑꯣ ꯄꯄꯥ ꯊꯥꯒꯦ ꯄꯄꯥ ꯊꯥꯒꯦꯀꯣ ꯄꯄꯥ ꯁꯨꯛꯇꯨꯝ ꯍꯦꯛ ꯊꯥꯒꯦꯀꯣ ꯇꯨꯝꯗ꯭ꯔꯕ ꯃꯥꯅ ꯉꯁꯤꯒꯤ ꯁꯨꯡꯇꯨꯝ ꯇꯨꯝꯗ꯭ꯔꯕꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯥꯔꯛꯑꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯉꯥꯡꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯊꯕꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯣꯔꯦꯟ ꯊꯥꯔꯛꯑꯒꯦ ꯕꯥꯏ